खुरमजरी अहनबदा मुरबपाव नेशनल लोक अदालत उरिपोक लेबा सेराप कोर्ट कॉम्प्लेक्स पांगथोखरे अपुनबा केस सामरी कुंथ्रामापन लोइसिनखरे अमसुंग तरेसुब मणिपुर पोलो इंटरनेशनल ngasiदगी मापाल कांगजीबुंगदा मणिपुर की मिनिस्टर अक्रम इबोबिना हौदोखरे हौजिक मपुंग मपाव नेशनल लीगल सर्विसेस अथॉरिटी ना ngasi सुप्रीम कोर्ट के हौरगा विलेज कोर्ट फावदा वारसन बथुंग सथगिबा नेशनल लोक अदालत के सरुक अमा ओइना मणिपुर दसो मणिपुर लीगल सर्विसेस अथॉरिटी ने सिंधुना नेशनल लोक अदालत सेरा कोर्ट कॉम्प्लेक्स पांगथोखरे लोक अदालत असि मणिपुर हाई कोर्ट की एक्टिंग चीफ जस्टिस लखीकांत महापात्रा मसदी मणिपुर हाई कोर्ट की जस्टिस एंड कोटेश्वर अनिना हौदोखी ngasi पांगथोखिबा लोक अदालत अदुदा तोंगान बा बेंच तरा लेदुना हियरिंग सथकी मसीदा अपुनबा केस लिसिंग अनि निफु तरुकी मनुंगदा सामरी कुंथ्रामापन यानबा पुरखरे लोनेना लुपा क्रोर अनि लाख मफ्त्रा तरुक लिसिंग कुनिपान चामा हुंपुहुमदोगी सेनफम खोंगनबा पास तौखरे मणिपुर स्टेट लीगल सर्विसेस अथॉरिटी के मेंबर सेक्रेटरी सीएस ब्रजसाना फोंदोरपदा सुप्रीम कोर्ट की याथंग मतुंगिना भारत पुमदा लोक अदालत पांगथोपगम मणिपुर की ओइनासु नोमगी ओइना नेशनल लोक अदालत के थौरमसी पांगथोपने लोक अदालत असिना मतम सांगना कोर्टा पेंडिंग लेरलबा केसिंग लोइसिन मंगमलगनी नाकलनीदा यानदब लेबसिंग कोर्ट योहंदना सेलमदी मतम संगदना अदालत असिदा पांगथोपगी पांडमदी कोर्टा नोमगी केसिंग फाइल तौबगी मसिंग यामखलकपा अदुगा लोइसिनबा ngamdabasing adu koknana papandamda pangthokpani haiki कोर्ट मतम सांग पंदुन लेबक लोशनबे यादना लनबो केस सु कोर्ट के थकर ए मधु कोइना हारिबन नेशनल लॉकडाउन असिदा कोइना हापतना खनगनी अदुगा पार्टी सिंग मरता यानदबदि लेरगा कोर्ट दि योद्रिबा अदुगु मखलगी केसिंग सुदु हारिबन ngasiगे नेशनल लॉकडाउन असिदा कोइना पुगतना पार्टी जानदब अनिदु जानब वारो छिलमा मतम चंगना सेन तिंगना हेन लाइबा उपाय सिजनरगा मखोय नुंसिना जानब पुरंगनबा चगोलंबी मजु ओइले फदोय लोरंग सिगे लोक अदालत नेशनल लोक अदालत असिदा बैंक बीएसएनएल केस मसिंग यामना यावरी अदुगा कोर्ट पंद्रह लेबा मतम सांगना यानदब लेबा केस चनी अमुक्सु हाइबा लोक अदालत सिदा उगतना यानब पुरकनबा ngasi लिस्ट तौजरी तरेलक सुबा मणिपुर पोलो इंटरनेशनल ngasiदगी मपाल कांगजीबुंगदा मणिपुर की मिनिस्टर अक्रम इबोबिन हौदोखरे मणिपुर हॉर्स राइडिंग एंड पोलो एसोसिएशन सिना पांगथोकपा हौदोपगी थौरमदा चीफ मिनिस्टर अक्रम इबोबी होम मिनिस्टर गाइखांगम मंडल रीजन गवर्नमेंट म्यांमार की चीफ मिनिस्टर यू या मायन अमसोंग सागांग रीजन गवर्नमेंट म्यांमार की चीफ मिनिस्टर उ थार हाय हेल्थ मिनिस्टर फुंगजा थांगथोन सिंह अमसोंग सोशल वेलफेयर मिनिस्टर एके मीराबाई अमसोंग एमएलए लंदोनी याउना अतई मिनिस्टर अमसोंग एमएलए सिंहसु सरुयाखी टूर्नामेंट से हौदोपग मरी लेना मणिपुर के तोंगान नाट के थरुम कया पांगथोकी सथरिब टूर्नामेंट असिदा यूएसए जर्मनी थाईलैंड इंडिया टीम ए इंडिया पोलो एसोसिएशन अमसोंग इंडिया टीम बी मणिपुर पुन्ना टीम मंगाना सरुयादुना अतोयन तानगनी चीफ मिनिस्टर अक्रम इबोबिना थौरंग मरी लेना फोंदोकीबदा सहीदा मणिपुर के पोलो टीमना मथंग सहीदा मणिपुर के पोलो टीमना मपाल की स्टेट थोक्तुना सानखिब सही चामयांखै सुरप कोमन पालन पांगथोकनी मसिदा लेबाक निपान हेनमना सर यादुना मणिपुरदगी पोलो हौखिबनी हाइबसे मालेंगे लेबाक पुनमक्ता खंगना बखोनगनी हाइखी to commemorate the anniversary, it is contemplated that a grand Manipur Polo International 2014 will be celebrated here in Imphal in 2014. I wish all the foreign visitors and players a comfortable and a memorable. Joint Committee on Inner Line Permit System Manipur की थौमी सिंगना थंगाल बाजार की गली सिंगदा नन मणिपुरी सिंगना फंबा कॉस्मेटिक योन दुकान सिंग मखोनी योलिबा कॉस्मेटिक की ममल हेन योन ब्रा हाइना सेक तौबदा ममल हेन योलमा कया थेंगनरखरे मसिगी मताना ngasi नोंगमेबुंगदा लेबा Joint Committee on Inner Line Permit System की ऑफिस दा पाव इफमा पांगथोखरे कन्वेनर इबोटोमी खोमन हाइकिबदा सेक तौबा अदुदा दुकान अयाम्बा कॉस्मेटिक मखल अनि V Zone Saffron Fianis क्रीम असी
company ge mamal na lupa ni phu piba adu makhoina MRP semdolaga lupa chama kunthra da yolamba thengnaki amoram da saffron gold company ge lupa ni phu manga piba cosmetic asina MRP semdolaga lupa chama humdrang da yolamba dagi polam sing adu golonena dukan mapu phagal haiki makhoi sing adu di sajai dep sahi kunipan thangal bazar da barada leiba raja prasad sahi kunipan amadi khorai telepati dagi hausina governor rota barada leiba sagai saha hairiba mioi ahum asi faraba matungda tawdan ba khangalaba matungda ponabat police ta sinakragani haiki mangna makhata na haiki bada mapalam dagi lakpa mioi singna chana basinja cosmetic amasong hida langtak singda company ge mamal semdoktuna atangma mamalda pot yon ba asi matam kaya ge mamang dagi sataduna lakli masi manipurda laiba mioi singna punna thingminaba darkar oire kanagoma karbawa singna matungda amohana tawbigano dukan sing makhata na sek tawbagi thabak sathagi gani haiki Karena memenuhi sesuatu jangan jaman ada jangan jaman sudah apa hal maksud kalau ada pang jadi nasi si dari kulun nasi sudah punta apa ada je kalau apa drive si jangan jaga kan sudah hai ba kali sesuatu tangam berjagi kali menunda kita lebih menunda jangan lagi lebar kan umum jadi hai ba pos nasi kita tahu kan lebar pas nasi ni hai ba kita nasi tahu ba mai di pos nasi kita sudah behind John beauty care saffron haibama saffron da gold haibama masih dia nes cream mana John ba ajim masih mencari Satkhiba Nabema Amadagi All Manipur Higher Secondary School Teachers Association gi contractor leriba oza singna makhogi dabi tanduna tabuk lepagi kongjang sangsan ki badagi Manipur ki tampak ta leriba Higher Secondary School gi mairu sing mai nitin tamba phangdaba gi film da laliba sing matangda sarkar ga oza singa yanana ba honadrabadi Higher Secondary School taramato gi mairu singna tonga tonga kongjang kaya sangsilagani haina ngasi Desam gi office ta pangthokiba pawmi singu namata CC Higher Secondary School gi General Secretary Roman Maiten High Grade Pawmi singu nabadu saru yakiba Desam gi Secretary General Thoi na fongdora pada oza singna strike tawba matamda mairu singi khalaga tawbiyu sarkar na so oza singna taliba dabi sing ataba matamda pithok na bohona biyu oza singna thabuk leftuna strike tawriba asina class 10 amasung 12 ki parikya naksilapana mairu singi tungi punchida akhaiba pire sarkar na ataba matamda yanaba poraktuna hanagumna class tawbiyu haiki koi higher secondary da laiba dugumba satra singi kano sida koi career da yamna mengat pangam laroi da ba dugumba kaino ma shortage ama lehoga bai tare ado koina appeal to jening badi koi gi oza singna koi gi sai changjan ma matamda koi gi satri career da kai bya ba dugumba makhal ama taki koi gi sai changjan biganu haiba wapun ma de sangi sai ki appeal to jege loina na government na su koi gi masagi duty masagi tawbam thokba mathau adu chap chana akoi gi pangthok pinana ba haitare ko hairiba strike si maram chabana maram oraga hairiba laiba oza singi dabi si aku athu matam da government na akoi gi tibi na ba na de sam side gi appeal tok jege Manipur Sarkar na Manipur People's Party MPP Evolution na bahot na rihaina party gi wang loi aichna ba siam na ngasi MPP gi office ta pangthokiba pawmis ngono mamna phongdokre MPP gi Vice President Manisuna Harpade Sena ba miyo sing sarkar na fabangam da bai ba se yam laibak thibane haiki mangna makhata na phongdokiba da sarkar na tumin leisin ba se miyam da singna ba hengalakani mihat asigi matang da MPP na sarkar da mihat pa puthok na ba anira khangla ba so sabsaba pa khumamata piraktri sarkar gi thawang asi yam nungai ti haina mahangna pen da wafam kaya phongdoki political institution mo party magi leader mo harpada respectfully langbiro lagbiro what is hasina sugai hailu make ani reminder of hailu make political troops establishment masi very painful MPP gi damute yam painfully Manipur prajana su masi yam hungani yam na maru yo point na mana hojik Manipur da kali masi mamene thokada militant organization da he maran bisa kansan pale Manipur da laiba militant maru organization kunna makka singok kira ko copy leji kada kana amoi chena di hai adu orgadi chena ga to bi angle si karon di angle masi conspiracy angle se masi government na aduki matik tumin election makai sum sang tumin election makai aku de single sum angle
United National Liberation Front UNLF ki nipuma palak suba mapok kumona sida yaul gi haurapam amasung pangal oriba miyamda Central Committee na lubki maut sinduna ya papauzil pirakli lubasige Central Committee na thola pasirol amada India na Manipur namduna lising machamapan nipuma panda lauksin ki badagi haurakhiba Manipur India ngunaba asi ngasidi sahi umpamari surakle India gi makutagi Manipur gi ning tamba hanjinanaba aikoi gi tungi mirolbu ningkha tambagi aseng mamahau yauba makalama punsi ishani isabu thaja Malem gi miyam mamangda lengthong manana punsirol ama phanganabagi damak lup asina India gi mayokta satharap lanjang ngasidi sahi nipmapal surakle Manipur amasung Westia gi ningtam lalogi khongsata India amasung khuraki ina lai saba singna tawrakliba reactionary oiba thabak thengnaminaba UNLF ki Central Committee na lamdam asida khundaminariba purupsa sing maphamda thamlakle namida sida Central Committee gi sahi gi warol oina hauji oiriba pibam Tunganan standing lakpa Furuki Poram Ponmit Global Pawana Mitarak Pamasung Wesiagi Yellow Lalahu Plebiscite ki wafam mariksumna Tamnakli Nifu Mapaluk Subamapokumon Numit Asida Lup Asigi Party Kederamasung local members sing Land Missing ki Taupuba official Amasung Land Missing Lunena Manipuri Furupsa Mayam Punapaki Mafamda Central Committee na Ikai Kunumak Lunena Yapapauzil Su Piri Yengnabagi kaisum sangda lanfa oina leiriba lusingba sing official amasung lanmi sing Indian Force ki miut minaida soinareba singi mafamda Central Committee na pauzil supiri numida sida Manipur ning tamba hanjinanaba lantheng minariba core com member parties singi lusingba sing lanmi sing lunena Western Southeast Asia Westia lamdam asigi yellow mi singi apmaning tamlalo Sataminariba yaulup singi lusingba singamasong yaul lanmi punamaki mafamdasu eba pauzil pirakli ngasi India gi mayokta ning tamlal thengnariba Kashmiri miyam amasong Indiana tuhat na hekpiraba lairaba lomi sin misingbo maning tamanana ba sangsilliba CPI Maoiski lanjang busu sawba phongdok laduna UNLF Central Committee na eba pauzil piri Kashmir amasong Maoist ning tamlal mai paksanu Manipur miyamgi right to national self determination gi wafam sawat piriba maling milaibak sing CSO sing human rights organization sing amasong maling media Manipur gi media amasong regional media gi mafam daso Central Committee na epa pauzil pibagalonena makoina Manipur India conflict asibo marik sumna maram sumna lebak manung amasong maling miyamda khangan birib asigi damakta so tawbimal khangba ulakli Misam miyambu miyut mine amadi sasinaba miyat satabada ngaklo piriba afas pa lokthokadabani haina singnaduna sahi tarawndo hena chara henduna laklibi Manipur miyamgi thauna lingjilgi masak taklibi nura tem singnabi irom sanu sarmila amadi human rights ki damak thauna fana lanthengnariba mi punamakta lupna sawthok sabaglonena ikai kunabasu ulakli Makogi hanmalay tabal lanteng asina India lengaki miyut minay gi makiba asibo mayuk nabangam nanaba tuhat na hitpiraba Manipuri miyamgi anoba pangal hapa oirsanu hairi Hopumapan suba mapok kumon numit asida party asibo lengkat piramba nung sikhiba lusingba sing party ki kejar sing ningdam lana laikhidraba Manipur ki athawa lanmi sing amadi India gi miyut minay na punsi loikharaba ireisa punapagi mafamda Central Committee na khwaide gi wangba ikai kunabas ulakli Makoi punamana ulamba freedom tunginana yawal lalahugi pandam amasong pantung yaudri fawba UNLF na ningana balaitana lanting nakigani haina ngasi amahana wasakli hairi is now the official beverage partner of Manipur Sangai Festival 2013. Zolip 100% natural syrup amasung capsule. Yu thakpadagi oirakpa awaba saite. Mahing kawa kochu kumin sengdaba haksang choktaba kong hama nuwaitaba amadi tumba chaba yaraktaba matamda amatangariba upaiti Zolip syrup amasung capsule. Zolip toina sijinabana awapuna muksing se kon bangami. Diabetes singi damakta Zolip capsule su phangbigani. Zolip Manipur gi pharmacy kudimukta phangbigani. Break matungda amukasu talam uksari Hauji makata papauda UNLF ki nifuma palak suba mapong numit lakpagi haraw nungaiba URF na su fongtok pagalunina UNLF na Manipur yawloy punamapu media gi khutangda ikai kunaba ulakli Lubasigi Information and Publicity Secretary Sana Zawban at Torapasirul Amana Sahi Nifumapan Iraipak Iramda Manipur Gidamag Ninganaba Yaudaba Katopagi Taunada and Siamlaba Konsat Pusu Ngam Kailatana Tagapa Fongdorkli Ningtam Lal Sigi Luplen Amo Oina asoba thaudang lobira pamasong lobira kani haina URF ki maikei dagi thajaba thamagalunina mapok numit ki epapauzil pirakli
Sangai Festival ki saruk amoy na ngasi hiyang tanabagi thorom konung ki thanga pata pangthokre. Tourism Department masung sana konung sengwat sagat paluf na sin na pangthokiba thorom aduda State Minister Akram Ibobi, Mandalay Region Government Myanmar ki Minister Yu Yen Mian amasung Saigang Region Government Myanmar gi Chief Minister U Tharaye amasung Manipur Minister MLA kayana sar yagi Tharonga mari lenana Chief Minister Akram Ibobi na haikibada hiyang tanabagi thoramasi matung lakpa Sangai Festival da leptana yakhuna bahonaragani Myanmar ki lakleba VVIP sing asigi aknaba sedul laibana thorom khudimang yakhuna na bahonabada kodong sadaba kaya mayok nei haina phongdoki aduna pai schedule siya ta ko Lupa ini kena loyo aku fokus loyo yang lupa anda pai yang ini. Ada macam jadi aku kira lalu program si yang mau kan sini naba ini mirip Allah nak kasih iman ini mayam untuk mana walau bidana ba mayam kui na kira tu mau yang jero mayam walau bidana ba apa sih tahu betul loyo na Jika berkata tadi, bagi yang tanah sih, awalnya Festival asik sarugama oina yang tanah bagi thoram anirak fangthoki. Manipur Sangai Festival gi adventure ni ecotourism gi saruk amoina me control ni sabati mama Zuko Bele amasung Manipur gi kwai gi wang singdon oiriba Mount Iso karuna bangasi khongsan kre MMT na mapung ni silma expedition adu ISTV gi president Khamba Salamna lamthaki MMT gi office da pangthokpa thoram aduda association sigi president Dr. L Surjit Imphal East gi additional SP Hussein Zaman Susar Yaki khongsan adu gi team leader da ISTV network ki president na Firal Kusinaki Kongsa asigi matangda MMT ki president Dr. L Surjina Fongdokibada ningtham thagi matamda Zuko Valley ki fazaba madi mafam adugi aying mafibam tijinabagi damakte masi lamthabani Fongdokpagalonena team members singna Valley asigi matangda kumna tijanbi yohaina appeal tawgi ISTB president Khamba Salamna amaga mateng pangnaduna mai papa kongsan ONC team asina ningtham thagi matamda Zuko Valley de oiriba film sing ningthina tijilaba matungda miyam da khanganbada network asina chauna mateng pangani haiki prakriti gi marakta amuk jingkaro singi afaba bathamba jingkana bimbong di direction bimbong mayam thamba yi ujurui amna hana chapiba yarumagasu anugo chatkana kangbu sing ai nungai gani khalli sai MMT business badala IB gre aduna nungai biro amadi nungai bilona Manipur da afaba sigumba sporting thambada support of you amadi media amadi Manipur Mountain Association do support of you amadi sabti dorba kamusin nungai chapiru nungai hambiro masimangai na hajigada Manipur Sangai Festival saruk yariba Myanmar da leba maitei singilu singmama oiriba K Sundar Gopal bu harau tiam opagi thoram mamangasi nomebung sapram lekta leiba W Sursangim da pangthokre Health Services ki director oiramba W Motilana sin da pangthopa thoram aduda sililang liba singi maikai dagi khodol pot piduna ikai kono mas utke Myanmar da leiba K Sundar Gopal haikibada Logis policy lakpa galunena India na Myanmar ani ki marakta mari pagalapasi yamanungai Myanmar da su democracy tabna hanjilakpa galunena leiba ani ki mari fagalakani khali haiki Thauram aduga mari lenena Dr. W Motilana haikibada Myanmar gi maitei singbu nungsiba madi amatani haibagi wakhalonda thauram asi pangthopani Manipur amadi Myanmar ani gi marakta healthcare gi saruk ama oina neo surgery gi lamda hena khanganaba Myanmar da leiba doctor amaga yamna kana honari haiki Aku awal ki lagi, amsu amana amabu karmana mention bija bagi habi matang itu matang koni matung ni hai jalaga hari posisi aigana lamjing biraga soina unajagani aduna hari posisi punah masih thamjaraga anda ngasi ki asumba memela che yamna ningsing ngai oba asum thamoi tujung ba nungsi jaba aduma posan hena lojei Varata skill development gi movement yang sin mamathau tare masina masana masabu thabok pijaba amasung atai sector kayada thabok sangbada shauna mafam kangani haina Australian vocational group ki head of operator Pravat Pandina Fongdokre ngasi thangme wanda laiba GSCRE skill solution da memorandum of understanding sign tawnabagi thoramda wafam asimakna Fongdokibani thoramadu da GSCRE gi director Niranjan Singh amasung faculty
Tarnajisu Saruyaki Niranjana Fongdokibada Hauzik Manipuri Oina Skill Development Training Panglabamioi Samri Putokre Makatana Sahi Karasida Na Uribamioi Lak Amarom Skill Development Training Pinanaba Pandam Tamli Manipur Tabak Pangdaba Narul Sad Contratret Lady Masi Lisungini Amagi Census Matung Inane Sahi Asigi April Fabagi Rekota Manipuri Oina Tabak Pangdaba Si Masing Ka Hiana Yamle Maramaduna Sarkar Kaktagi Tabak Naibagi Mahuta Training Asi Piduna Masana Masabu Tabak Pijanaba Masung Mapalam Yauna Atay Sector Singda Tabak Fangnaba Honaba Matam Oire Fongdoki. Give hope to our youths, to give them the kind of skills they need, to increase and enhance their employability. The kind of social unrest, the problems that we are having with our youths. I did not mention what problems the state of Manipur has, but one of the key factors that our state is undergoing a lot of problems could be the 70% unemployment, which otherwise could have been dedicated to the social development or the building of the state of Manipur. That is the only reason why JCI Skill Solutions is here in Manipur. Pandiana Maka Taraduna, Asinguma training asi, Baraki Oina Naurabasu, Yamatangai Fade, Narul Singasi, Tongi Asani, Makoibo, Fit Oen Mahibasi, Tangai Fade, Skill Development Gimatanga, North East Manunda, Manipur Paikaliba, Kongtang Asida, Miyambo, Awareness Piba Matautai, Yamna Apian Matangi, Atian Matangi Manunda, Piba Skill Development Training Program asi, Saruk Yabagaluna, Maki Study the Su. Hingatnaba honaba tangai fade Australia amadi atay lebak singda skill development gi matangda yamna saukhat kre lamdam asida thabok phangdabadagi thorliba samsya kayasi koknaba honabada asigumba movement asina sauna mafam kangani fongdoki. And that bridge, it can be gapped. I tell you, India will actually become a superpower. And when we say that the youth, this 21st century belongs to the youth should be powerful in terms of not bodily but actually skilled. And that's where JCRE has taken that step, a plunge in Manipur. And we are going to sign up that exclusive partnership for the state of Manipur, where we will bring the international expertise, customize it to suit Indian as well as Manipur's requirement. Maoist Communist Party Manipurna Miyam Galuna Sangsinba Horliba Miyam Gilalo Asigi Ahan Manumita Pangtokiba Pung Kunmarigi Zenes Strita Manipur Miyamna Bapung Fana Sawut Pidapagidamag Lub Asimot Shinduna Central Committee na Ikaikunaba Ulakli Lubasigi Secretary Publicity and Propaganda Nonglen Maite Natorapa Jerul Amada Zenes Strite Asimai Pakli Haina Ekoi Pentokton Yadri Miyam Gilalo Asigi Pandamamasung Pantung Yauna Makal Kaya Yausing Sangsin Minanaba Changli Manipur gi yellow lam amasong yellow mi kananaba miyam gi lalaw asigi anisaba khongtang oina lakliba nabe makuma pangin midangda Manipur gi mafam sinba thungna wakat khongsat satkani asumna nabe makunthra gi nimidangda su wakat khongsat asi miyam na makhatana sathanaba lu asina warif lawre nimidang de pangthokadoriba miyam gi lalaw asida Manipur gi miyam na mapung fana saru yabi hairi nimida sigi nimidang pungni pan tarapada khutamara paiduna Manipur gi miyam lamida thoktuna yaneba khongsat satpiu hairi Handakte ikui kuidana sarkarna Hotel Infalbu privatization tawkibadagi Hotel Infal ki condition amasung service system da ahoma kaya lakle hiramas ki matangda aikhogi pawmi gi akanaba report ama Manipur Sarkar amadi Classic Hotel ga agreement sign tonaduna public private partnership PPP model da Hotel Infal se privatize tawkibani haukiba November gi tang amada Manipur Sarkar na order ma thoktuna tha taruki oina trial basis da Classic Hotel na hairiba Infal Hotel asi run taunana bakhangan ki sayol ahumgi manungda Classic Hotel gi authority na Hotel Infal si semdin sajinduna hauzik ahumba lakle yaji am sufficient oina laibanina masai akoina hapning swimming pool oigera outdoor facility oigera restaurant machine oigera yamna tawba yare sidabu akoina tawba bu haibu tawri matam fajana oina section na akoba long run maintenance free oigera poche seasonaraga tawba na ko best oigena Hotel gi maning thangma maikeda napi hauduna season apam khangdana leramba adu hojik mapung faba garden ama ontong nanaba kan honari ka yangkhai manga leramba hotel gi first floor mapung fana season aba yaramda badu hojik semjinba amadi hotel gi building pen togduna hek sangbada wakalda nungai amadi fauri Manipur Sangai Festival lisingani supna taromdoi nanganaba Hotel Infal si renovate tobuni haina Classic Hotel gi director TS Naubuna ISTV News ta phongdorki renovation tawraga up to 39 rooms available serviceable 39 rooms yes people ngam
restaurant condition ka palamre akoigi kitchen serviceable ka oiramre room service ki mi shikha watna ka room service timing night kote ka compare ka ju leram badu da manual to badu di computerized or pana speed check in to ngame akoigi process ju la pana adudagi akoigi makha ta ba koina lairiba banquet hall facility schedule hangat na bai na bana jana khanari aduga outdoor catering loina na ba koi lawn lairiba facility hotel fagi lawn area chawra ba lairiba area je puna makche koi season na ba na Myanmar dagi lakpa delegate marifuni thoina ahan bo oina laiduna service piri han hotel si manual system da leramba du computerized tore privatization togdringa da tourism department gi makada regular da staff taramanga amdi contract basis da staff taramanga punna staff kuntra lerambane hojik classic hotel na run togdagi train staff humpu thamduna service system da ohong blere restaurant handloom stall amdi taxi service thamduna service piri han contract basis da leramba staff kharsu classic hotel staff hoina lausil haibu wapam phongdorki lack of staff side 30 employees na around 55 rooms ki hotel ama chalai ba je it's near to impossible hai ta aduga apne employment hangat pa aduga training trained staff me am logo apagi nikala be na ha me am na hotel management graduate me am lai ba me am je employment pi ba chi gira facility ISTV Pagdama Kumbaya Ningthogzam Golena Nauriban Phillips Hotel Info Thawal Police Commando amasung taramanga Subasam Rifles apun makamu amana ngarang ayuk pung taragamin di fumangano sa pamatamda Wangjing Bazar dagi Pripak Pro gimi mafare District asigi SPK Sirol amada faglamami adudi MD Afzat Khan say kunmanga apokpa MD Komai Sora Mamang Lekai Kongnang Kong Manaktagini Mangondagi pistolama Maru ani Chinese hand grenade bomb amasung high-tech mobile handset ama recover tawri hairi amaram na Imphal East Commando na thasi ke kungi nimidang wara pumangaram taba matamda Standard College ki gate gi RFF PLA ki kedarama fare district asigi SPK Sirol amada faglami adudi Honing Sumam Sunil Maitei Saini Putaruk Apopa Sandrakala Koma Ketri Lekai Dagini Mangondagi RFF PLA gi Publicity Department Fongba booklet copy Chau Maudra Fangle Mangna Fongdoropada booklet singadu RFF PLA gi active member Anthem Nabukuma Maitei Sai Kontramapan Apopa Babu Iroi Semba Maning Lekai da Pigadabani Haina Fongdoropadagi Mi Asisu Kwa Kaitil Konjang Lekai dagi Fari Hairi Mioi Kontramangana Sabat Timama Sir Sampura Masung Bisnupur District Labor MMI Complex ta expedition sanana bangasi khongsan kre MMT ke complex ta pangthok ki expedition aduda sar yari bami sing lamtha ba gitorum aduda ISTV network ki president Kamasalam Edison SP Hussein Zaman MMT ki president Dr L Surjisu sar yaki president Kamasalam na Pongdo ki bada adventure gi lamda MMT na lawri pathawdang asi yama thakat ningai ni khongsada si mai papa weshano haiki Tausem Police Station ki manung sanba National Highway number kuntra tareki Makruda Wayan leiba mioi mari thangna yalamadagi amasire ahum sokle Tawdo wasi ngarang midang pung tara makhairum taba matamda Wayan basina leiba khola manu thokibani Lekhidrab mi adudi Doli Zoi sei kuntra apokpa Lekhidraba Uyaram Kasa district ki Laki Sora dagini Sokla basing aduna Thaunaujam Bono sei kunmanga apokpa Baldev Ziribamgi Kamaranga Zesiwa sei kuntaret apokpa Lekhidraba Uyaram Kasa dagini amadi Lan Mahol say kuntra apokpa Malik Rai Maksu Laki Swara dagini Asok Pasing Ziribam Community Hospital Pukatuna like a Naki Makoi Sing Kanana Thana Yalam Libano Haiba Chapchana Kamungamdri Ngasi numidang waram pung mga makhairum taba matamda Nambol Police Station ki manung sanba maloma masung maitram awang lekai ki lona ba maphamda Honda Dayo thorapa mioi ama accident thopadagi laikidre mami adudi Moirang Them Hemozid Saitara Nipan apokpa Gaura Mohon Khangabo pa 3 dagini accident ase matom ta thokibara natraga atopa garina thomna marhaiba sapsana kama ngamaudre hairi MSF Thawal District Committee amasung Lilong Branch ki Mihut Singa Lilong Haurebi gi Mairu Singa Lilong Branch Office Phaminaduna Haurebi College ki matang da kumna khanan nakre Manipur University na lawba semester system exam pigadoriba ahan ba ahum suma masung manga sub semester Mairu Singna awaba kaya mayuk nagadra haina mi paibo popaki wafam Mairu Sina pokat narakhi Hauzik manga suba ahum suba madi ahan ba semester thana bagi damak Mairu Singna thawai yauna honaragasu registration pidabana maram oiraga mi paiduna leire hauki ba sei kaya dagi
semester system lisang sina mairu singna kana honaduna graduation loigadoro ba fawba registration phangandana leiri registration phangdaba masi amasung yaudaba maramna larik makha tana tamba phangloidra hainasu mairu singna MSF ki maike da thamlaki amarom da emission toba matamda registration fee yaudana kari maramgi mairu singdagi registration lakti haiduna lupa chahum dagi sangwa fawa registration tanari haijil libano mairoi ayamba marksit phangdi haina thamlaki masida senari belong haurebi college ki employee sing asi maileba authority na miyeng sangbi hairi Lismini Taramatogi Nabemba Taramangadi, Kulumdoi Fabada, Loktaki Fumsang, Satret Humudra Taret, Mai Haduna, Mangan Kiba, Yanin of Fong Doctuna, all Loktak Lake, areas fishermen, Union Senduna Loktak Lake, our Sunday Tanga Singla Kaitela Pangtokre. Taramasida, Citizens Concern for Dam and Development, Dr. R.K. Ranjan, Kohorgi, Fonindro Konsam, Nipkogi Sunil Karam, Akomluki, Somendro, UFFki, Bikramjit, Korgi, Devadatta, Roin Simon Saruyaki. Dr. R.K. Ranjana, Loktak Patasi, Miaba Kunaigi, Lan Uribani, Masimanipo Sarkana, Honoribasi, Oitokloi Hairi. Naga Women's Union gi say ongi thaupunanaba LM Tavithabo President S Asabo General Secretary na Khankre Manipur Sangai Festival gi ngasi humni sanba numita Myanmar Day pangthoktuna leibak asigi natkiba thorum kaya utkre Board pangthokiba cultural thorum asida Manipur Chief Minister Okram Iwobi Mandalay amasung Saigang region gi Chief Minister Singsu Yengki Sahi masumna satharakiba Swami Vivekanandagi Sahi Yankai Suba Mapok Common Taurang Mailenana Manipur State Celebration Committee na Sinduna Swami Vivekananda na Iramba Larik Ahum Landamasig Saknaraba Aiba KC Nandana Manipur de Handok na Fongkre Asas dina Complex Labor Office na Pangtokiba Tauram Aduda Akhil Varatiya Avikari ki member Madhuvai Kulkarani Professor IS Khaidemsu Saruyaki Handak Dreams ki gaini wata thokiba laibaktiba thodo adugi matangda Indian Medical Association Manipur State Branch ki State Working Committee athoba mifama mapang toktuna khanaki bagalunena Devazani leki dabada mifamaduna awa fungdokre Amaromda Dr. Jitendra gi imung manungi miyusingda kutharama amasung pochai amangata thokolama thodok adubusu yanne fungdoki asingba thabok thorom sing matungda tawidana appeal tawrduna mathauda thausadabagi pendaba lerabadi mainaba authority da aini matungina lakhot pinana appeal tawri Haying Nomaizing Numit Asi, Laibaki Kumai, Sangai Festival, Matam Oiba, Koraman Kaitel Mapam Sing, Lunana Tamagi Pandamda, Sunday Market, Vendor Welfare, Association and Nomizing Kudingi, Family Welfare, BT Dotki, Akoibada, Sunday Market, Hangbadu, Numit Asig Oina, Hanglaroi Heidi. Bisnumur District Manung Sanba, Borayang Bikunjau, Palida, Posem Zadu, Taurusu, Haina Tarakpa, Mui Ama, Imung Manung Masulakaina Faraga, Police Sinakre. Farami Adudi, MD Abdul Mazid Said Kumapan Apopa, Lakidraba, MD Tomba, Lilong Turil Anbidagini, Mark Lilong, Leo Kong, Tingel Dagi, Abdul Rasid Sayankai Apopa Lakidraba, Habibur Kobamai Amana, Tarakpani Hairi. Manipur Sangai Festival Saru Yariba, artist singi, Garigi parking later badagi, Quasian Seneriba, Kognanaba Mapam Saba, Amasinbinaba, All Manipur Arts and Cultural Students Union, Amaksugi Makedagi, my neighbor singing puning Singsilagli. Gari Tampam Tiringeda, program Utpanangori Drahibagi Awavalere, Amaromda, artist singer, program Unanaba Sanglakpada, security singer, Changba Yaya, the Haiduna, Pazidaba Wahiwata, Nangbasi, Tawaningdi. Mamanga di Sangai Festival si, Manipur Miyang Oirami, Adabu, Handagi Festival CD, BIP Karakaki, Oina Pangtop Oira. Festival asigi stall masing hengalak pagalena dibosigi senpamsu sayi oina hengatli adubu sayi ohumgi mamangdagi artisting performance tawbagi phidi lupalising taradagi masi pawba hengat pide hairi hauji makaraba paw laktungida sanabagi paw Ngasing sanabagi pauda Manipur Horse Riding and Polo Association Sinduna ngasing mapal kangjim da hokiba tarilak suba Manipur Polo International gi ahan match da USA na Germany bu panjal tara maidamati pikre USA gi panjal tara adu ahan ba sarkada Peter Black samasung with Wistona golamam sarmangam ki ani suba sakrada USA gi
Wiston na punna panjal ahum aduga Peter Black na panjal ani Mission na panjal amasan mangamki aruba marisiba sakrada USA gi Johnny Levin amasung Peter Black na panjal amasan na mai pakibani amaram da Germany gi goal mari adu Alexander na panjal ahum aduga Max na panjal amasan mangamki hayeng USA amasung Thailand na ahan ground da aduga India Polo Association team mi amasung India Polo Association team bi Manipur ga sanagani UDFS and Sports Department is in the Kumalampak Sports Complex that has Kundaritagi, State Level, Swami Vivekananda Rural Sports Competition Pangtulagani, Paikas Kimgi Makada, Pangtoko Competition, Asida, Puna Sports Discipline, Tarada Atoyan Tanagani, Maramasina, District Singdagi Lakpa, Candidate Sing Natasiki Kundaruta Kumalampak Sports Complex, hostel number 2, Amasung Trida, Report Tarunaba, Yaski Joint Director L. Zendakumagi Sirulamana, Heidi. Mapandagi December Haba Urisa Givunessur Satagadoriba Taramari Suba Interstate East Zone Veteran Cricket Tournament Yarugadaba Manipur Veteran Cricket Association Gi Team Selection Tawgre Manipugi Team Asi Tasiki Kuntarukta Infal Tadukani Haidi Sadahis District Association Sinduna Sadagada Batarlak Suba Mangoi Memorial Cup Ngazikang Popita Laiba and Thomas Ground Haudokre Haudobugi Taramada MP Thangso Baiti Amasung MLA Nipsa Kibziana Saruyaki Haudobagi Tarong Mailena MP Thangso Baitina Amasung MLA Nipsa Kibdiana Sports na Malemasi the Santi Amasung Nungsichanaba Purapangani Hibasi Punamana Kangarabo Wafamni Maramasina said as the sports book Chakona Honabada Punamana Taudang Lawinesi Hibawafam Sing Fononaki Football Tournament Haudopo Oina M Songel Youth Club CC Puramasung JSYC Sangtur Kang Popi Anigi Exhibition Mesama Shanaki Hauzik ngasino magyoiba ay ngasagi pao ICR lampel patagi pamapao gi matungina ngasigi khwaidagi sakhibagi sang degree Celsius 16.0 khwaidagi ingmana degree Celsius 9 nungside awising manigi sang ayukta sadamai phumari nungdang waramdana sadini futaret nongjugi sang nil losilakpada marba pawmun pijari National Lok Adalat Uripukta Laiba Serap Court Complex Pangthokre Apunba case Samri Kuntramapan Loisin Kre Amasung Tarisuba Manipur Polo International Ngasudagi Mapal Kangzibungda Manipur Minister Akram Ibobin Hautokre Masigida Muktadi ISTV ni Pizza Pao Matang Station Jari Miyeng Tabir Papunamapu Amukana Kolumzari